Putlai paiba singna tamtina hatpi kraba liang mai Nagagi micham taruki Achumba Wayel fanghallu mihat pasing faduna chairak piu haiduna chatkiba santigi relida khongjang singa security force ka muknarakpadagi irang thoktuna Nupi Yaona Meeoi tararom amadi security personnel ahum Asok-Apan Nangkhre hairi ngasi ayok pung 12 rom tabada United Naga Council ki meeting makada Native Peoples Committee Manipur Joint Tribal Council Manipur anina punna sinduna masing yamlaba Naga amadi Meeoi gi Meeoi lising anirom henbana saruk yaduna Namdilong village ki gettagi hauduna justice for 6 Naga brothers haina thaba banner paiduna Kanglatongbi tamna miyam gi rally adu lakibani Rally aduna Kanglatongbi da leiba police outpost mapa yaurakpada Manipur police amadi Central Armed Force ki masing yamlaba kangbu amana rally adu thatki amadi nakalani gi marakta ungkhatnarakpadagi mob bomb amadi tear gas kaptuna khongjang sing tangkhaina bahonaki amaromda khongjang singna security force tamna nung amadi nauri kaya kapsinduna nakalani gi marakta chauna muknaba thoki tawdok aduda khongjang Nupi Yaona Meeoi tararom hena amadi security personnel ahum Asok-Apan Nangkhre hairi tawdok thokpaga mafam aduda ahenba security sangsilaktuna miyam tan khaiduna mafam adu laksin ki makatana pamdaba tawdok sing thoktanaba security force singna checksin thorang sing lokhatkre hairi